ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯄꯨꯡ 10:30 ꯇꯥꯕꯗ ꯁꯛꯈꯪꯗꯕ ꯒꯥꯔꯤ ꯑꯃꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏ 3 ꯏꯝꯐꯥꯜꯒꯤ ꯈꯨꯔꯥꯏ ꯆꯥꯏꯊꯕꯤ ꯁꯥꯏꯕꯣ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇ ꯊꯣꯝꯂꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯆꯦꯟꯅꯕ ꯗ꯭ꯔꯥꯏꯚꯔ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯎꯈ꯭ꯔꯨꯜꯒꯤ ꯇꯨꯏꯅꯦꯝꯗꯒꯤ ꯑꯦꯁ ꯁꯣꯄꯩ ꯆꯍꯤ 38 ꯑꯄꯣꯛꯄ WS ꯅꯤꯡꯋꯣꯟ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯅ꯭ꯌꯨ ꯆꯦꯀꯣꯟꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯟ ꯁꯪꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ 3 ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯈꯨꯔꯥꯏ ꯅꯥꯟꯊꯩꯕꯝ ꯂꯩꯀꯥꯏ ꯆꯥꯏꯊꯕꯤ ꯂꯥꯏꯔꯛꯇꯒꯤ ꯈꯔꯤꯕꯝ ꯅꯥꯎꯕ ꯃꯩꯇꯩ ꯆꯍꯤ 32 ꯑꯄꯣꯛꯄ KS ꯂꯦꯝꯕ ꯃꯩꯇꯩ, KSI ꯁꯨꯔꯖ ꯆꯍꯤ 13 ꯑꯄꯣꯛꯄ KSI ꯁꯅꯥ ꯑꯃꯁꯨꯡ ꯀꯣꯟꯁꯝ ꯏꯉꯣꯆꯥ ꯃꯩꯇꯩ ꯆꯍꯤ 95 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ L ꯏꯕꯣꯇꯣꯝꯕꯤꯅꯤ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜ ꯔꯣꯝꯗꯒꯤ ꯂꯥꯛꯄ ꯒꯥꯔꯤ ꯑꯗꯨꯅ ꯃꯈꯣꯏ 3 ꯊꯣꯝꯂꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠꯇ ꯈꯤꯟꯕ CCTV ꯀꯦꯃꯦꯔꯥ ꯐꯨꯇꯦꯖꯗꯒꯤ ꯇꯥꯇꯥ ꯇꯦꯜꯀꯣꯂꯤꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ UP 32DN2031 ꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯒꯥꯔꯤ ꯑꯗꯨ ꯃꯁꯛ ꯈꯪꯗꯅꯕ ꯑꯦꯁ ꯁꯣꯄꯩꯅ ꯑꯌꯥꯡꯄꯜꯂꯤꯗ ꯂꯩꯕ ꯋꯔꯛꯁꯣꯞ ꯑꯃꯗ ꯁꯤꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯄꯨꯂꯤꯁꯅ ꯊꯦꯡꯅꯕꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ngarang ahing mi ahum legidabdugi matangda social standard club ta mayam khanari hoji masadu laurani haire aduga driver du su fare new second leibini hai sanapti de laga DI du fare hai Inner line permit yaudana chahi 9 Manipur da lotuna leiramba Telangana dagi miyoi ama police na fagatkhre mathau taba thabak paikhatuna maram damda halalagani hairi miyoi adugi maming Rihan Khan MD chahi 95 apokpa leikhidraba Abdullah Khan Laifam KB Rangareddy Telangana dagi ni hairi Kairang Chingya da laiba Sanya Chaudhary chahi 30 apokpi Fazal Chaudhary ga luhongduna chahi 9 lotuna leiramkhibani Police na thiba humbagi thabak chatharakpada ngarang thengnarakpadagi fagatkhibani haina Haingang Police Station gi officer in charge na thadorakpa cherol amana khangalakli Barak River da laiba Tausem subdivision gi khwaidagi maru oiba Namti Ram Valley Bridge ki sarukhara ngarang kairakpadagi chatok chasin yadana leire Lamdam adom ki khunja singna mari leinaba loisengda hairiba thong asi athuba matamda semjin binaba taksilakli nongmada changdraba yadraba potlam sing pusalakpada hairiba thong asi sizinaba maramna mityeng chingsilakli nakal amaromda village authority na thong asi semjin trifauba miyamda chathok chasin taudanaba haizarakli Anti-Corruption Foundation of India na Manipur dagi Mansur Alambu State President Manipur oina appoint taurakle. Appointment letter da hairiba thabak asi yamna checksin na taudaba yadaba maramna Mansur Alam na pukchil sengna thabak taurakani haibagi thajaba thamlakpaga loinana mathau taba mateng khudingmak pigani hairaduna National President Narendra Arora na yaifa paujal pirakli. Senja thumjagi mayokta lantheng naduna leibak asigi amatta oibagi saktam amadi chauthok chaba adu purakani haibagi thajaba su thamlakli